मरु ओइबा पाव थासिगी कुंदा ग्वालतापीदा इंडियन आर्मी ना पाउमी सिंह तोंगबा मणिपुर स्टेट ट्रांसपोर्ट बस दा चथकीबा थोंग अदुबु मखाताना मियामना यानिंगदबा फोंदोकनरकली नेशनल वेदर फोरकास्टिंग सेंटर ने सेनापति डिस्ट्रिक्ट थासिगी तांग कुंट्रा अमदी कुंट्रा माथुगी ओइना रेड अलर्ट लाउथोख्रे जून की तांग अहुम फाउबदी अखाक अराव अमदी अकन बनुंगशित यावना नोंग चुरबा याय हाइरी अमदी ngarangdagi hauna nong leptana churakpana turelgi imai singi chang wangkhalakli loinana imphal gi mafam kayada lambi da ising tungduna leibadagi achat awong singsu khudong chadaba kaya thokhalle mayam khurumjari ISCOM media gi manipuri paumi yeng tabiri ba khwai panamak poi pinki okramna taram nokchari pungjasi fawbagi marui ba paw sing pizari पाउमी टीम अमदा ग्वालताबीदा ड्यूटी तौदुना लेरंबा मरीशुबा महा रेजिमेंट की सिक्योरिटी पर्सनल सिंगना मणिपुर स्टेट ट्रांसपोर्ट डिपार्टमेंट की बसता मणिपुर थाबा वहाई लौथोउ हाइना अथिंगबा पीखिबा थओंग अदुबु यानिंगदबा फोंगतोक्तुना ngasi खोंगजोम सर्कल मेरा पाइबीना सिंदुना खोंगजोम पुलिस स्टेशन मयादा लेबा कम्युनिटी हॉल दा माइकई अदोमगी अहल लमन मेरा पाइबी इमा इबेल सिंगना वाकत मिफम फमख्रे वाकत मिफम अदुदा सरुक याखिबी खोंगजोम सर्कल मेरा पाइबी की सेक्रेटरी निर्मलाना फोंगतोरकपदा हौखिबा मेगी तांग कुंदा थोखिबा ग्वालताबी की थौदोक अदु खोंगजोम माइकईदा लेरिबा खोंगजोम तेकचम समराम चिंगथाम लांगथेल अमदी लंगथबालना चिंगबा गी मेरा पाइबी इमा इबेल सिंगना यानिंगदबा फोंगतोक्तुना ngasiगी वाकत मिफम असि फंबनी नुमित अदुगी थौदोक अदु मणिपुर गवर्नर चीफ सेक्रेटरी डीजीपी अमसुंग सिक्योरिटी एडवाइजर ना टेकचाक पुगदबनी मणिपुर की मनुंगदा मणिपुर हाइबा वाही थाबा यारो हाइबा सिकनागी थौन सिंगनो सेंट्रल सिक्योरिटी फोर्स सिंगना मैतै फुरुपु करिसु लैतना खनबा यानिंगदे सिक्योरिटी की असुगुंबा मथोंग हुक्तबा थोंग अदुगी मथक्ता लेंगाक असिना चपचाने एक्शन लौखटकदबनी मतिक चाद्रबा चीफ सेक्रेटरी डीजीपी अमदी सिक्योरिटी एडवाइजर फम थादोकदबनी थोंग अदुगी मतंगदा गवर्नर न मियामदा मयेक सेंगना सेंगदोकदबनी हाइबा वाफम सिंग फोंगदोखी वाकत मिफम अदुदा गवर्नर न मियामदा अपोलॉजी तौ डीजीपी चीफ सेक्रेटरी सिक्योरिटी एडवाइजर फम थादोउ गवर्नर की मथक्ता महा रेजिमेंट लेब्रा अमदी मणिपुर की ngमखैदा सिंगनरकपा खुदिंगमक थेंगनगनी हाइना इबा प्ले कार्ड सिंग सिजनखी मणिपुर लैजरिबा अखोइना मणिपुर हाइबा वहाई असि थारगा करिगुम मफम अमदा चटपा यादबगी अथिंग लेरगदी अखोइ मैतै हाइबा कांगलुपसे खोंगुन मुतकिननबा करिगुम्बा इंडिया गवर्नमेंट की अरोनबा पॉलिसी अमा लेब्रा हाइबगी चपचाबा सिंगनबदो अखोइ मियाम द फावरे दुना इंडिया गवर्नमेंट ना लेखाइ मा ताथोकपिरो अखोइ सी इंडिया द यावनिंद्रे हाइबा लेरगदी अखोइ तसेंबा वाफम सिंग अदो इंडिया गवर्नमेंट ना लेखाइ ताना थंबियु अदुगा अखोइ इंडिया दगी तोखाइ ताखरो हाइबा लेरगसु तोखाइ ताबने हेना पामे थासिगी तांकुंदा ग्वालताबीदा थोखिबा थौदोक अदुगा मरी लेनना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको पोइरई लेमरोल मेरा पाइबी अपुनबा मणिपुर ऑल मणिपुर वुमेन्स वॉलंटरी एसोसिएशन अमाववा कमिटी ऑन ह्यूमन राइट्स कोर अमदी मणिपुरी स्टूडेंट्स फेडरेशन MSF खुनाई कनबा अपुनबा मेरा पाइबी 2 गी मखादा वांगजिंग खुनो मेरा पाइबी अपुनबा लुप अमदी यंग स्टार सोशल क्लब वांगजिंग खुनो क्लब न सिंदुना वांगजिंग खुनो दगी पांगल ताबी फाउबा ngarang numitang मियाम गी ओइबा मैरागी खोंचत अमा चतख्रे हाइरिबा मैरागी खोंचत अदुदा मणिपुर मुथतपा यारोय अमदी कंडेम इंडियास पॉलिसी टू ओब्लिटरेट मणिपुर हाइबना चिंगबा खोलाव कया सुलावखी ngarang गी खोंचत अदुदा सरुकिया किबा क्लब की वॉलंटियर अमना फोंगदोरखिबदा इंडिया लेंगाक न कांगलो फुरुप की अपुन बगी सकतम असिबु थुगाइदुना पुमनमक मुथतखिनबा थौसिन तौरकलिबा असि मणिपुर मियामना खंगमिनबा मथौ तारकली इरैबाकपु थुगाइननबा होनरकलिबा असिगी मायोकननबा पुन्ना लेपमिनदुना अकनबा इहौ सागतमिनसी लोइनना ग्वालताबीदा थोकिबा थौदोक अदुगी मतंगदा मणिपुर की गवर्नर चीफ सेक्रेटरी सिक्योरिटी एडवाइजर अमदी डीजीपी ना अथुबदा मियामगी मफमदा सेंगदोकदबनी हाइकी मणिपुर मुथत्ता मणिपुर मुथत्ता मणिपुर मुथत्ता मणिपुर के आर्म्स स्पेशल पावर मणिपुर के
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯑꯣꯔꯗꯔ ꯄꯤꯕꯅꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯁꯤ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯧꯔꯒ ꯗꯤꯂꯦ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯄꯨꯝꯅꯃꯛ ꯒ꯭ꯔꯨꯞ ꯄꯨꯝꯅꯃꯛ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯜꯂꯒ ꯍꯦꯟꯅ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯀꯌꯥ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯠꯊꯖꯔꯛꯀꯅꯤ Manipur yauna atai awang nongpok state singda lakadoriba numit taretni asida akhak araw yauna akan banong chugani haina India Meteorological Department a warning tawkhibaga loinana Manipur gi Senapati district ta tha sigitang kuntra amadi kuntra mathoida akhak araw amadi akan banong shit yauna nong chugani hairaduna National Weather Forecasting Center na district asigi oina red alert lauthokre loinana mathangi numit sing haibadi June gi tang amadagi ahum fauba district asida makhata na akan banong laibana hairiba numit sing asida orange amadi yellow alert lauthokre mari lainaba sing amadi miyamna cheksinna lainana ba khanghalakli Nakalama romda ngarangdagi churakhiba nongna Imphal-gi mafam ayambada khudong chadaba thokhalle ngasisu nong leptana chubana miyamna chathok chasin tawbada nungai handre main road amadi leirak khulakta leiriba port hole kayada ising tungsinbana achat awong singda accident thokannabagi machak ama oihalle Imphal manungi sewerage project ki thabak paikhatliba singjamai makhadagi Imphal More lambi gi kakwa faubagi marakta nong khara hek chubaga lambi gi ising thumjinbagi fibam haujik chauna mayoknari hiramasigi matangda mari leinari ba department singna nong ka hena churaktringe gi mangoinana athubada thabak laukhatpa mathau tare mari leinaba water resources department na matam chana thabak laukhat haudrabadi nongju tha oibana Imphal fauraga cheliba Imphal turel amadi Nambul turel anigi launambal gi fibam sing mangjaunana yengsilhauba mathau tare matam chana leingakna thabak paikhat pidrabadi ising ichau mayokna duna awaba nanglagani ningsing bayai mamang chahida Manipur gi maru oina tampak ki mafam singda ising ichau anirak thangnana thokibana miyamda chauna akaiba oiba leikrabani Mizoram pumbada akhak araw amadi akanba nonglei nungsitka loinana nong churakpa yai haina India Meteorological Department IMD Regional Meteorological Center Guwahati amadi Meteorological Center Aizol na thokiba warning amana cheksin thorang laukhatpa oina Mizoram gi state government na megi tangkun ga mapanasi Mizoram da leiriba mahailoisang singsuti lauthokre Disaster Management and Rehabilitation Department ga tanaraba matungda cheksin khongthang asi laukhalakpani haina Directorate of School Education Government of Mizoram na phongdorakli Masana Masabu Sadar Hills ki Chief Association ni haizaba Cookie Organization amana Irang Part 1 amadi Part 2 da leiba Gorkha Village ki leader singda sumon thariba asi maram chadaba amadi nakal namatagi oiba thawongni masina naga furup sing maru oina liangmai naga singi chatna kanglonda phongna singnaba oina lawgani Irang Part 1 amadi 2 hairiba Nepali Gorkha sing asi chahi kayagi mamangdagi thazanabi amagi makhada leirakhibani Liangmai furup ki mityang makhada matam sangna nungsi chanana leiminaraklabani maram chadana Liangmai Naga Council bu khanghalamdana Gorkha singda sumon tawramba haibasi Sadar Hill Chief Association hairiba Cookie Organization asina Liangmai Naga singi chatna kanglonda khut thingjinbani haina lawgani amadi maram chadana khatna chainaba thokranaba sinbani Matam sangna marachetna ingtapna leiraklaba tongan ba furup singi maribu thugaina basiliba Sadar Hill Chief Association gi khongthang asi handokadabani haina Liangmai Naga Council gi Vice President C.S. Wosobauna cherol thoktuna khangalakli Pau gi marak thatna break amakhak lausari
Admission open, admission open. PC Allied Health Institute, Com Manipuri, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. And authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida kudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani, taruk tagina tara fauda lakpa mahiroi singda 15% discount pizagani, tara mathoidagi kun fauda lakpa mahiroi singi oina 10% discount pizagani, relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari, kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani, nupa amasung nupi gi leinanaba hostel gi facility pizari, institute asigi oina course amagi 30 seat capacity khaktamak oizagani, matamga chunaraba smart class, clinical practice at reputed hospital amadi diagnostic center singda haktheng na tambagi kudongchabasu pizari. Hairiba coursing asi tambal loibaga job placement gi kudongchabasu pizari. Akupa marol gi damak contact number 7641934366 natraga 8131064931 natraga email ID pcalliedhealthinstitute@gmail.com da pau faubiraknaba khanghanjari. Athuba matamda registration tawbiduna kudongchaba sing asi lobi haunaba ningsingjari. Makhataba pau pizari. Dhana Manjuri University Act 2017 gi makhada LMS Law College na DMU gi makhada leirakhiba ahanba session dagi hauduna haujik faubagi session asigi mai pak na LLB pass tawkhraba alumni singi oiba mifam ama kaukhibaga loinana ngasi tangkun ga mapan numit asida LMS Law College gi campus manungda mifam ama famlaba matungda apunbagi oiba yanaba amaga loinana LMS Law College Alumni Association ama form tawbaga loinana chahi mangagi oiba ahanba term oina association asigi phaupu basu phampu basu khankre alumni asigi nauna khalaba executive member singna phongdorakpada alumni asi maru oina college asigi staff singa khusamnaduna college asibu hena chawkathanana ba hotnabada hena mateng oinana ba safunglakpani loinana college asigi human resource product singna angamba thakta hotnaduna college asigi fibam hena fagathanana ba Pangba yaba mateng panglakani hairi alumni association asigi nauna khalaba thomi sing adudi Sagol Sem Debikana president amadi Longjam Samson na general secretary oiri College asida laiba mairoi sing aduga oja sing amadi chhatra sing khudingmak se khoi unna kusan na kan da khoi chanina mathau tai ha wa khalon du ne khoi alumni association asida khoi thamjari ba se una alumni association asi ngasi semjara matung akhoi thobu ko sing law ko matung mahaki thobu thobu processing loina ko sathara matung tarakto oina khoi gi ahan ba oina alumni association asigi jun tang kun mathoi saturday ni asida khoi ni pung amata amatamda college asimaki campus manungda khoi ahan ba general body meeting ama hamjara gani master masi lembira hokaba koma ba sinfam singa laibiraba amadi LMP pass mapung khan tawbiraba sinna asi yawbi hokaba meeting asi yawbi hokaba tar asu meeting asi soidu yawbi naba amadi oja singa koi satham maithang naduna hena chakatpa college amu hainaba hogdan ware bongnaba amadi wa kana ne kanja do lomna si haiduna masi press ki thongda nongno form tawjariba alumni association asigi koi general secretary thogai pujariba Longjam Samson aina masi myam da pawjun pijari Tripura gi khwaidagi wangba chingama oiriba Mizoram ga tainaba North Tripura da leiba
वेटलिंग शिप की चिंगदोल अमदा लेबा साबा लोइड्रिबा बिल्डिंग अमदा मसक खंगदबा सिंगना बोम लंगसिंदुना अमांग अता थोकनख्रे थौदोक असि ngasi nungthil thokibani hairi ISCOM news na fangba pau amaki matung inna bom pokhaibagi thodok asida amang ata thokraba saba loidriba building adu Tripura Tourism Department gini thodok aduda Tripura Tourism Department gi saba loidriba building adu gi RCC pillar sing amang ata khara thoki thodok asigi pau hek fangbaga Kanchanpur Subdivision की पुलिस ऑफिसर आशीष ठाकुर अमदी वंगमुन पुलिस स्टेशन की ओसी बुद्धा देव वर्मा थौदोक थोकफम द चंगसिंदुना थी बहुम की थबक चतकी मफम अदुदा मखाताना पामदबा थौदोक सिंग थोकतनबा पुलिस अमदी TSR की कांगबु अमा डिप्लॉय तौखिबगा लोइनना वांगमुन पुलिस ना केस अमा लखतुना थिजिनबा हौख्रे हाइरी गाजा के हमास की लुचिंगबा मोहम्मद सिनवर असी चटलिबा था असिगी अंगनबा मतमदा इजराइल ना चथबा एयर स्ट्राइक अमदा लैखिद्रे हाइना इजराइल की प्राइम मिनिस्टर बेंजामिन नेतन्याहुना पार्लियामेंटा वांगांगलदुना फोंदोख्रे महाकना मखाताना फोंदोखिबदा इजराइल लालमी सिंगना चथरिबा ऑपरेशन असी गाजा दा हमास की लैंगाकपु काइथा हन्ननबनी एयर स्ट्राइक असिदा खान योनिस्ता लेबा गाजा यूरोपियन हॉस्पिटल की मखादा सारंबा बंकर अमसु थुगाइखी लोइनना एयर स्ट्राइक अदुदा मियोय कुनगा तरुक लेखिद्रे हाइना गाजा हेल्थ अथॉरिटी ना फोंदोखी PM बेंजामिन ना मखाताना हाइकिबदा इजरायली इंटेलिजेंस की रिपोर्ट अमगी मतुंग इन्ना गाजा दा फाजिनदुना लेरिबा मियोय कुन हिंगली अमदी कुंथ्रा निपान ना लेखिद्रे हाइरी हौजिक सानबगी पाव पिजरी All Ziribam Sports Association AJS ena sinduna Ziribam Higher Secondary School gi sanabungda team taramapan saruk yaduna sanariba ahanba Satish Chandra Roy Memorial Mini Boys Under 13 Futsal Football Tournament 2025 ki ngasi sanakiba preliminary league round match ki ahanba match ta YLC na LEC Bibu goal manga suinoda ani suba match na Mangal Club na Oriental Club pu goal ani amada amadi ahum suba match na PSG na Ichel Club pu goal ahum ani da maithi ba piki ngasi gi match sing asi Ajoy Kumar Singh Aziz Haidar amadi Amazing Panmai na conduct tauki Chandel district laiba Tampi village ki village ground da megi tang kundagi sanaba haukiba ahanba Tampi village area wise volleyball league 2025 laiba pokpa numita loisin kre loisin bagi thorom aduda Tampi village authority Tampi youth club executive council Tampi Sinu Raul executive ke member sing amadi HL Newman social worker na sarukyaki senior Warthung McCoy, President of Tampi Youth Club na saruk yariba sanaroi singbu pukning thaugat ki amadi thauram asibu mapung fahaliba miyam da su thagat pa phongdokhi nupa amadi nupi ki kanglup ani makta Valley Tampi na champion oiduna manamathum kaya laukhre nupa gi kanglup ta Valley Tampi na Tampi Rising Star bu set ahum ani da maithi ba piduna champion oikhre amadi nupi gi kanglup ta Valley Tampi na Upper Tampi bu set ani amada maithi ba piduna winner oikhi tournament asida nupa gi team taret amadi nupi gi team mari na saruk yakhi nupi gi kanglup ta senior Kasingni na women's best player amadi DY Kizilana best setter gi mana fangki nupa gi kanglupta na HL Benning na best player NL Benning man na best setter amadi WNG Wangdam na best spiker gi mana fangki Upper Tampi na punna nupa amadi nupi gi best team gi mana fangki loisilakpada maruiba pau amukhana thamjari Thasigi kunda Gwaltabida Indian Army na paumi singna tongba Manipur State Transport Bus ta chathaki bethong adubu makhata na miyam na yaning da phongtok narakli
National Weather Forecasting Center na Senapati District ta tha sigi tang kunthra amati kunthra mathoi gi oina red alert lauthokre June gi tang ahum faubadi akhak arau yauna nong churaba yai hairi Ngarang dagi hauna nong leptana churakpana turel gi imai singi chang wangkhalakli loinana Imphal gi mafam kaya da lambi da ising tungduna leibadagi achat awong singda khudong chadaba kaya mayok na halle ISCOM media na sandok jaba Manipuri pau pungja si fau bagi onadi matang swaisida loisinjare makhata pa pau singidamak ISCOM media bu adumak mityeng ta tuna lebiu